ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯂꯦꯞꯇꯅ ꯇꯥꯕꯤꯔꯛꯄꯅ ꯉꯁꯤꯗꯤ ꯄꯥꯎꯈꯨꯝ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯗꯤꯕ꯭ꯌꯥ ꯀꯩꯊꯦꯜꯂꯥꯛꯄꯝꯒꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯇꯥꯡꯀꯛꯇꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯅꯨꯡꯊꯤꯜ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯅꯨꯡꯁꯥꯅ ꯃꯩꯕꯥ ꯍꯧꯔꯕꯅꯤ ꯃꯁꯥꯗ ꯑꯁꯥꯕ ꯐꯥꯎꯗꯕꯒꯨꯝ ꯔꯣꯕꯔꯠ ꯖꯣꯀꯤꯡ ꯇꯨꯝꯃꯒ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡ ꯆꯪꯉꯛꯄꯗ ꯇꯨꯃꯤꯟ ꯐꯝꯂꯤꯕ ꯋꯥꯡꯊꯣꯏꯕꯗꯤ ꯏꯉꯛ ꯉꯛꯅ ꯀꯩꯅꯣ ꯇꯧꯔꯤꯗꯨꯅ ꯐꯖꯕ ꯑꯩꯈꯣꯏꯗꯤ ꯁꯤ ꯉꯥꯛꯇꯅꯤ ꯅꯪ ꯎꯕꯗ ꯇꯤꯡꯕꯤ ꯀꯥꯡꯉꯦ ꯔꯣꯕꯔꯠ ꯋꯥꯡꯊꯣꯏꯕꯒꯤ ꯃꯥꯡꯗ ꯊꯥꯔꯤꯕ ꯆꯤꯌꯔꯗ ꯐꯝꯊꯔꯛꯏ ꯅꯣꯏ ꯍꯥꯟꯅꯒꯤ ꯀꯪꯂꯩꯗꯨꯗ ꯑꯃꯨꯛꯇ ꯆꯠꯂꯨꯁꯤꯗꯅ ꯀꯩꯗꯧꯕ ꯆꯠꯇ ꯌꯥꯗ꯭ꯔꯦ ꯅꯔꯁ ꯄꯤꯡꯀꯤꯗꯣ ꯃꯤꯁ ꯇꯧꯔꯛꯏꯕ ꯉꯥꯛꯇ ꯄꯣꯊꯥꯒꯦ ꯇꯧꯅꯤ ꯑꯩ ꯃꯤꯠꯁꯦ ꯃꯥꯗ ꯎꯔꯒ ꯂꯩꯔꯦ ꯈꯨꯝꯂꯛꯇ꯭ꯔꯦ ꯋꯥꯡꯊꯣꯏꯕ ꯇꯧꯔꯝꯕ ꯃꯊꯧꯗꯣ ꯑꯃꯨꯛ ꯃꯥꯏ ꯑꯣꯟꯁꯤꯟꯈ꯭ꯔꯦ ꯇꯥꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯁꯦ ꯊꯧꯁꯥꯗꯕꯒꯤ ꯇꯧꯗꯅ ꯏꯇꯨꯐꯣꯛ ꯁꯦꯟꯅꯕ ꯉꯝꯗ꯭ꯔꯤꯀꯥꯟꯁꯤꯗ ꯅꯇꯨ ꯂꯨꯝꯃꯗꯣꯏꯕ ꯂꯥꯛꯑꯣꯗ ꯅꯤꯄꯥ ꯌꯥꯔꯣꯏ ꯃꯤ ꯏꯇꯨ ꯉꯥꯏꯔꯤꯅꯤ ꯗ꯭ꯌꯨꯇꯤ ꯂꯣꯏꯗꯣꯔꯦ ꯀꯣꯟꯅ ꯆꯠꯁꯤ ꯔꯣꯕꯔꯠ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯌꯥꯔꯦꯀꯣ ꯅꯪꯒꯤ ꯊꯕꯛ ꯑꯝꯇ ꯑꯩꯉꯣꯟꯗ ꯍꯧꯔꯛꯀꯅꯨꯀꯣ ꯅꯪ ꯌꯥꯎꯗ꯭ꯔꯁꯨꯅꯦ ꯑꯩꯗꯤ ꯂꯨꯝꯃꯨꯅꯤ ꯍꯥꯏꯔꯝꯃꯒ ꯊꯣꯛꯈ꯭ꯔꯦ ꯄꯨꯡꯗꯤ ꯑꯃ ꯇꯥꯁꯤꯜꯂꯛꯂꯕꯅꯤ ꯁꯤꯟꯊꯥꯉꯥꯟꯕꯤꯁꯨ ꯗ꯭ꯌꯨꯇꯤ ꯂꯣꯏꯔꯗꯨꯅ ꯊꯣꯔꯛꯄꯅꯤ ꯂꯛꯁꯃꯤꯗꯨ ꯏꯇꯤꯡ ꯇꯤꯡꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯍꯜꯂꯗꯣꯏꯔ ꯅꯪ ꯁꯤꯟꯊꯥ ꯃꯥꯏꯊꯣꯡꯗ ꯑꯍꯣꯡꯕ ꯑꯃꯠꯇ ꯎꯠꯂꯛꯇꯦ ꯈꯨꯝꯂꯛꯏ ꯇꯞꯅ ꯍꯛꯆꯥꯡ ꯈꯔ ꯐꯕꯤꯔꯕ꯭ꯔꯥ ꯑꯩꯁꯦ ꯀꯅꯥꯅꯣ ꯅꯪꯅ ꯅꯝꯍꯥꯏ ꯇꯧꯔ ꯉꯥꯡꯉꯤꯁꯦ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯂꯝꯃꯒꯗꯤ ꯔꯦꯁꯄꯦꯛ ꯇꯧꯕꯤꯕ ꯌꯥꯕ ꯑꯗꯨꯕꯨ ꯑꯩ ꯍꯧꯖꯤꯛ ꯗ꯭ꯌꯨꯇꯤ ꯂꯣꯏꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯁꯣꯝꯁꯦ ꯑꯩꯒꯤ ꯃꯈꯥꯗ ꯂꯩ ꯍꯥꯏꯖꯕ ꯇꯥꯔꯕ ꯗꯣꯛꯇꯔ ꯂꯛꯁꯃꯤ HRꯒꯤ ꯔꯨꯝꯗ ꯂꯦꯡꯕꯤꯌꯨ ꯍꯥꯏꯔꯝꯗꯅ ꯅꯣꯛꯐꯦꯠ ꯇꯧꯅꯃꯛ ꯇꯧꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯂꯛꯁꯃꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ HRꯅ ꯀꯣꯜ ꯇꯧꯔꯛꯄꯗꯣ ꯄꯥꯏꯗꯕꯤ ꯉꯛꯅ ꯉꯥꯏꯍꯥꯛꯇꯤ ꯌꯦꯡꯗꯨꯅ ꯂꯩ ꯆꯪꯂꯨꯔꯦ HRꯒꯤ ꯔꯨꯝꯗ ꯃꯈꯨꯠꯇ ꯄꯥꯏꯔꯛꯂꯤꯕ ꯆꯦꯗꯣ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯒꯥꯏꯅꯤꯡꯕ ꯍꯥꯏꯕꯗꯨ ꯌꯧꯔꯕꯅꯤ ꯃꯃꯤꯠ ꯏ ꯈꯥꯅ ꯊꯣꯔꯛꯄꯗꯣ ꯎꯔꯦ ꯋꯥꯡꯊꯣꯏꯕꯒ ꯁꯤꯟꯊꯥꯒꯅ ꯅꯣꯛꯇꯨꯅ ꯀꯦꯟꯇꯤꯟꯗꯒꯤ ꯊꯣꯔꯛꯄꯗꯣ ꯈꯟꯊꯔꯨꯕ ꯇꯧꯗ ꯆꯪꯁꯤꯜꯂꯤ ꯀꯜꯂꯛꯄꯅꯤ ꯃꯤꯒꯤ ꯅꯨꯡꯁꯤꯅꯕ ꯎꯔꯒ ꯈꯣꯏꯁꯥꯎꯅꯕꯅꯤ ꯁꯥꯎꯅꯤꯡꯕꯅꯤ ꯆꯪꯁꯤꯜꯂꯤ ꯊꯨꯅ ꯌꯥꯡꯅ ꯁꯥꯎꯅꯤꯡꯕ ꯑꯃꯒ ꯂꯣꯏꯅꯅ ꯉꯥꯏꯈꯣ ꯌꯦꯡꯂꯛꯏ ꯑꯅꯤꯗꯣ ꯋꯥꯡꯊꯣꯏꯕꯗꯤ ꯃꯁꯥ ꯄꯨꯔꯥ ꯑꯣꯟꯁꯤꯜꯂꯒ ꯂꯦꯞꯄꯛꯏ ꯂꯛꯁꯃꯤꯗꯤ ꯃꯤ ꯂꯩ ꯈꯪꯕ ꯅꯠꯇꯦ ꯅꯪꯁꯦ ꯑꯩꯉꯣꯟꯗ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯔꯣ ꯃꯐꯝꯁꯤꯗ ꯅꯪꯅ ꯆꯥꯎꯔꯦ ꯉꯝꯃꯦꯅ ꯇꯧꯔꯤꯅꯤꯅꯦ ꯀꯩꯅꯣ ꯍꯥꯏꯕꯒꯨꯝ ꯄꯤꯁꯨꯝ ꯑꯅꯤꯗꯣ ꯈꯖꯤꯛ ꯁꯨꯛꯆꯤꯜꯂꯤ ꯋꯥꯡꯊꯣꯏꯕ ꯁꯤꯟꯊꯥꯗꯤ ꯊꯋꯥꯏ ꯏꯁꯥꯗ ꯂꯛꯁꯃꯤ ꯀꯩ ꯂꯩꯔꯦ ꯍꯦ ꯅꯔꯁ ꯁꯣꯏꯅꯥꯎ ꯅꯪꯗꯤ ꯌꯥꯝ ꯉꯝꯃꯤꯅ ꯃꯤꯒꯤ ꯅꯨꯄꯥ ꯃꯨꯜꯂꯒ ꯅꯝꯗꯅ ꯂꯩꯁꯤꯟꯕ ꯉꯝꯕꯤ ꯍꯧꯖꯤꯛꯅ ꯑꯆꯧ ꯑꯁꯥꯡ ꯁꯥꯗꯨꯅ ꯊꯕꯛ ꯂꯧꯊꯣꯛꯄꯒꯁꯦ ꯉꯝꯃꯦꯕ ꯅꯠꯇ꯭ꯔꯥ ꯁꯤꯟꯊꯥꯗꯨ ꯅꯣꯛꯂꯛꯏ ꯅꯨꯄꯥ ꯃꯨꯟꯕꯒꯤ ꯋꯥꯁꯦ ꯁ꯭ꯋꯥꯏꯗ ꯊꯨꯞꯆꯤꯜꯂꯁꯦ ꯇꯤꯡꯊꯣꯛꯅꯔꯛꯄꯗ ꯅꯪ ꯆꯦꯟꯐꯝꯁꯨ ꯂꯩꯔꯣꯏ ꯑꯗꯨꯒ ꯅꯪꯁꯦ ꯊꯕꯛ ꯂꯧꯊꯣꯛꯇꯕ ꯁꯨꯛꯌꯥꯃꯛꯁꯨ ꯌꯥꯗꯕ ꯃꯐꯝꯁꯦ ꯑꯩꯒꯤꯁꯨ ꯍꯛꯆꯥꯡ ꯆꯥꯅ ꯂꯩ ꯅꯪ ꯀꯩ ꯑꯣꯏꯗꯅ ꯑꯩꯕꯨ ꯊꯕꯛ ꯂꯧꯊꯣꯛꯀꯗꯣꯔꯤꯕ ꯋꯥꯡꯊꯣꯏꯕ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯁꯤꯟꯊꯥꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯈꯖꯤꯛ ꯁꯤꯡꯕ ꯍꯧꯏ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯄꯣꯊꯥꯅꯤꯡꯉꯤ ꯍꯟꯅ ꯌꯦꯡꯂꯝꯗ꯭ꯔꯦ ꯑꯅꯤꯗꯨꯅ ꯆꯠꯈ꯭ꯔꯕꯗ ꯂꯛꯁꯃꯤ ꯁꯥꯎꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗꯨꯗ ꯌꯦꯡꯍꯧꯏ ꯌꯨꯝ ꯌꯧꯗꯨꯅ ꯋꯥꯡꯊꯣꯏꯕ ꯒꯥꯔꯤ ꯊꯧꯖꯤꯜꯂꯝꯃꯒ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯁꯤꯟꯊꯥ ꯁꯪꯒꯣꯏ ꯅꯥꯀꯟꯗ ꯐꯧꯔꯝꯕ ꯐꯤꯗꯨ ꯂꯧꯁꯤꯜꯂꯒ ꯆꯪꯉꯛꯏ ꯅꯦꯅꯦ ꯑꯌꯤꯡꯕ ꯑꯝꯇ ꯁꯦꯝꯕꯤꯒꯦꯔꯥ ꯍꯣꯏ ꯅꯦꯅꯦ ꯄꯨꯔꯛꯂꯒꯦ ꯀꯥꯔꯝꯃꯣ ꯆꯪꯈ꯭ꯔꯦ ꯁꯤꯟꯊꯥꯁꯨ ꯋꯥꯡꯊꯣꯏꯕꯗꯤ ꯃꯐꯤ ꯍꯣꯡꯗꯨꯅ ꯊꯣꯛꯈꯤꯒꯦ ꯇꯧꯔꯝꯃꯤ ꯗꯗꯥ ꯀꯥꯏꯗꯅꯣ ꯀꯩ ꯂꯩꯔꯒꯦ ꯑꯗꯣ ꯐꯤꯡꯉꯤꯗꯤ ꯋꯥꯔꯦ ꯍꯥꯏꯗꯥꯏꯅꯦ ꯆꯠꯇꯕ ꯌꯥꯗꯕ ꯊꯕꯛ ꯑꯃ ꯂꯩꯔꯕ ꯑꯗꯨꯒꯤꯅꯤ ꯉꯥꯛꯇ ꯉꯥꯏꯈꯣ ꯄꯣꯊꯥꯕꯤꯌꯨ ꯃꯤꯅꯤꯠ 3 ꯈꯛ ꯑꯣꯏꯔꯁꯨ ꯑꯕꯦꯝ ꯑꯩ ꯊꯦꯡꯉꯦ ꯑꯗꯨꯅꯅꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯐꯤꯗꯣ ꯁꯣꯐꯥꯗ ꯄꯨꯟꯅ ꯊꯝꯂꯒ ꯀꯌꯥꯝ ꯂꯨꯕ ꯊꯕꯛꯅꯣ ꯍꯜꯂꯛꯄꯗꯒꯤ ꯐꯝꯕ ꯐꯥꯎ ꯁꯪꯗꯅ ꯆꯠꯂꯤꯕ ꯊꯕꯛꯁꯦ ꯏꯕꯦꯝꯃꯁꯨ ꯍꯩ ꯃꯍꯤ ꯒ꯭ꯂꯥꯁ 2 ꯄꯨꯗꯨꯅ ꯆꯪꯉꯛꯏ ꯊꯣꯏꯕ ꯀꯗꯥꯏ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ ꯁꯤꯟꯊꯥ ꯏꯕꯦꯝꯃꯗꯒꯤ ꯍꯩ ꯃꯍꯤꯗꯨ ꯂꯧꯗꯨꯅ ꯅꯦꯅꯦꯒꯤꯗꯤ ꯑꯩꯒꯤꯗꯤ ꯌꯥꯔꯦ ꯅꯈꯣꯏ ꯑꯅꯤꯒꯤ ꯄꯨꯔꯛꯄꯅꯤ ꯄꯣꯊꯥꯔꯣ ꯅꯦꯅꯦꯁꯨ ꯁꯣꯔꯥꯠ ꯑꯃ ꯆꯠꯂꯨꯕꯅꯤ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤ ꯉꯥꯏꯍꯥꯛꯇ ꯍꯤꯞꯂꯨꯈꯤꯒꯦ ꯊꯣꯛꯈ꯭ꯔꯦ ꯏꯕꯦꯝꯃꯁꯨ ꯋꯥꯡꯊꯣꯏꯕ ꯁꯤꯟꯊꯥ ꯁꯥꯎꯔꯦ ꯈꯪꯕꯅ ꯁꯣꯐꯥꯗ ꯆꯪꯁꯤꯜꯂꯒ ꯐꯝꯊꯔꯛꯏ ꯍꯩ ꯃꯍꯤꯗꯣ ꯑꯃꯨꯛ ꯆꯤꯡꯂꯒ ꯔꯣꯕꯔꯠ ꯀꯣꯜ ꯇꯧꯔꯛꯑꯝꯕꯅꯤ ꯀꯩ ꯍꯥꯏꯔꯛꯏꯅꯣ ꯅꯨꯄꯤ ꯆꯦꯜꯂꯦ ꯍꯥꯏ ꯀꯗꯥꯏꯗꯒꯤ ꯀꯅꯥꯅꯣ ꯍꯥꯏꯁꯦ ꯑꯩꯁꯨ ꯈꯪꯗꯦꯗ ꯂꯥꯛꯑꯣ ꯈꯛ ꯍꯥꯏꯔꯛꯏ
ꯅꯪꯁꯨ ꯄꯨꯔꯛꯑꯣꯅ ꯍꯥꯏꯕꯅꯤ ꯅꯁꯥꯗꯣ ꯂꯦꯡꯍꯟꯅꯤꯡꯗ꯭ꯔꯕ ꯑꯗꯨꯒꯤ ꯑꯩ ꯏꯇꯣꯝ ꯑꯣꯏꯅ ꯆꯠꯂꯒꯦ ꯈꯟꯕ ꯑꯗꯣ ꯍꯣꯏ ꯏꯃꯥꯆꯥꯁꯨ ꯏꯃꯥꯁꯨ ꯂꯩꯇꯦ ꯋꯥꯁꯦ ꯑꯩ ꯃꯈꯣꯏꯗ ꯍꯥꯏꯅꯤꯡꯕꯅꯤ ꯋꯥꯡꯊꯣꯏꯕ ꯅꯣꯛꯂꯛꯏ ꯇꯞꯅ ꯍꯧꯗꯣꯛꯁꯦ ꯊꯕꯛ ꯆꯠꯊꯣꯛꯅꯔꯝꯒꯅꯤ ꯑꯗꯣ ꯅꯪ ꯂꯥꯛꯀꯦ ꯍꯥꯏꯔꯣ ꯂꯥꯛꯑꯔꯣꯏꯒꯦꯗ ꯈꯔꯁꯨ ꯋꯥꯏ ꯉꯁꯤꯗꯤ ꯊꯣꯛꯈ꯭ꯔꯦ ꯋꯥꯡꯊꯣꯏꯕꯗꯣ ꯁꯤꯟꯊꯥ ꯋꯥꯏ ꯍꯥꯏꯗꯨꯅ ꯄꯣꯊꯥꯕ ꯇꯧꯗꯦ ꯏꯕꯦꯝꯃꯅ ꯄꯣꯊꯥꯔꯤꯉꯩ ꯃꯥꯅ ꯑꯉꯝꯕ ꯊꯕꯛ ꯂꯣꯏꯁꯤꯟꯖꯩ ꯕꯦꯝꯃ ꯁꯤꯟꯊꯥ ꯇꯥꯕ꯭ꯔꯣ ꯃꯄꯥꯟꯗꯒꯤ ꯔꯥꯅꯤꯅ ꯀꯧꯔꯛꯄꯅꯤ ꯁꯤꯟꯊꯥꯁꯨ ꯆꯥꯛꯈꯨꯝ ꯂꯣꯏꯁꯤꯜꯂꯝꯕꯗ ꯊꯣꯔꯛꯏ ꯏꯃꯥꯆꯥ ꯀꯩ ꯍꯥꯏꯒꯦ ꯁꯤ ꯃꯌꯥꯝꯁꯦ ꯑꯃꯨꯛꯇ ꯄꯨꯁꯤꯜꯂꯨ ꯅꯪ ꯏꯃꯥꯁꯨꯅꯦ ꯏꯆꯦ ꯖꯥꯃꯤꯅꯤꯒꯤ ꯍꯣꯇꯦꯜꯗ ꯄꯜꯍꯧꯔꯦ ꯁꯤꯟꯊꯥ ꯄꯨꯔꯛꯂꯤꯕ ꯈꯥꯎꯗꯨ ꯂꯧꯗꯨꯅ ꯋꯥꯕ꯭ꯔꯥ ꯏꯃꯥꯆꯥ ꯀꯩ ꯁꯦꯝꯃꯛꯎꯒꯦ ꯌꯥꯔꯦꯗ ꯅꯪꯁꯨ ꯅꯊꯧ ꯇꯧꯖꯔꯨꯔꯣ ꯏꯃꯥꯁꯨꯅꯦ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯅꯨꯃꯤꯠꯁꯤꯁꯨ ꯇꯥꯔꯛꯑꯦ ꯇꯧꯔꯤꯁꯦ ꯊꯕꯛꯅꯅꯦ ꯃꯩ ꯍꯧꯕ ꯃꯇꯝꯅꯤ ꯁꯤꯟꯊꯥ ꯍꯣꯏ ꯍꯥꯏꯔꯝꯗꯨꯅ ꯆꯪꯈꯤꯒꯦ ꯇꯧꯏ ꯉꯥꯏꯈꯣꯅꯦꯍꯦ ꯅꯪꯕꯨ ꯅꯁꯥꯒ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯏꯃꯪꯃꯪꯅ ꯎꯏ ꯊꯣꯏꯕꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯗꯥ ꯔꯣꯕꯥꯔꯠꯇꯣ ꯅꯨꯄꯤ ꯆꯦꯜꯂꯦ ꯍꯥꯏꯌꯦ ꯑꯗꯨꯒꯤ ꯂꯥꯛꯑꯣꯅ ꯆꯠꯈ꯭ꯔꯦ ꯍꯩꯃꯥ ꯑꯉꯥꯎꯕꯗꯣ ꯅꯨꯄꯤ ꯆꯦꯜꯂꯕ ꯅꯪꯁꯨ ꯆꯠꯄꯤꯌꯨ ꯌꯥꯗ꯭ꯔꯣ ꯏꯁꯥꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯤ ꯂꯩꯍꯧꯔꯕꯅꯤ ꯔꯥꯅꯤ ꯄꯥꯈꯠꯅ ꯍꯩ ꯀꯔꯤ ꯑꯣꯏꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯣ ꯏꯕꯦꯝꯃꯗꯨꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯅꯦꯅꯦꯁꯨ ꯁꯣꯔꯥꯠ ꯆꯠꯂꯨꯕꯩ ꯋꯥꯔꯦ ꯍꯥꯏ ꯆꯪꯈꯤꯕꯗ ꯉꯥꯏꯔꯤ ꯐꯔꯦ ꯅꯪꯁꯨ ꯄꯣꯊꯥꯖꯔꯣ ꯏꯃꯥꯆꯥ ꯇꯧꯕꯤꯔꯒꯦ ꯐꯤꯁꯦ ꯑꯃꯨꯛꯇ ꯍꯣꯡꯂꯨꯈꯤꯒꯦ ꯔꯥꯅꯤꯁꯨ ꯆꯪꯈ꯭ꯔꯦ ꯁꯤꯟꯊꯥꯁꯨ ꯔꯥꯅꯤꯅ ꯄꯤꯔꯛꯂꯤꯕ ꯄꯣꯠꯁꯤꯡꯗꯣ ꯆꯥꯛꯈꯨꯝꯗ ꯄꯨꯁꯤꯜꯂꯒ ꯅꯤꯡꯊꯤꯅ ꯂꯧꯊꯣꯛꯇꯨꯅ ꯁꯟꯗꯣꯛꯏ ꯀꯗꯥꯏ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯌꯥꯎꯈꯤꯕꯅꯤ ꯈꯖꯤꯡꯗꯨꯒꯅꯦ ꯀꯥꯡꯍꯧ ꯆꯥꯁꯤ ꯇꯥꯡꯈ꯭ꯔꯦ ꯑꯃꯨꯛꯇꯣꯏꯕ ꯄꯋꯥꯗꯕꯨ ꯆꯥꯝ ꯍꯥꯏꯅꯦ ꯔꯥꯅꯤꯁꯨ ꯄꯣꯠꯁꯤꯡꯁꯨ ꯂꯣꯏꯁꯤꯟꯕ ꯌꯥꯎꯁꯤꯜꯂꯤ ꯆꯠꯂꯣ ꯄꯣꯊꯥꯔꯨꯔꯣ ꯏꯕꯦꯝꯃꯁꯨ ꯊꯣꯛꯂꯛꯂꯅꯤ ꯑꯩꯈꯣꯏ ꯇꯧꯍꯧꯔꯒꯦ ꯕꯤꯃꯣꯂꯥꯁꯨ ꯍꯥꯊꯨ ꯆꯥꯛꯈꯨꯝ ꯆꯪꯂꯛꯏ ꯇꯥꯕ꯭ꯔꯅꯤ ꯍꯦ ꯅꯈꯣꯏꯕꯣ ꯏꯆꯦ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯏꯕꯦꯝꯃꯁꯨ ꯏꯐꯤꯡ ꯆꯦꯟꯁꯤꯜꯂꯛꯏ ꯀꯗꯥꯏ ꯃꯧꯗꯤ ꯕꯤꯃꯣꯂꯥ ꯑꯀꯣꯏꯕꯗꯨ ꯀꯣꯏꯌꯦꯡ ꯌꯦꯡꯂꯛꯏ ꯏꯃꯥ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯕꯤꯃꯣꯂꯥ ꯃꯃꯧꯕꯨ ꯆꯪꯁꯤꯟꯗꯨꯅ ꯍꯔꯥꯎꯅ ꯀꯣꯟꯁꯤꯜꯂꯤ ꯗꯣꯛꯇꯔꯅ ꯀꯔꯤ ꯍꯥꯏꯔꯛꯏ ꯑꯋꯥꯕ ꯊꯕꯛꯀ ꯇꯧꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯔꯥꯅꯤ ꯏꯕꯦꯝꯃꯒꯗꯨ ꯏꯉꯛꯉꯛꯅ ꯌꯦꯡꯂꯤ ꯔꯥꯅꯤ ꯁꯤꯟꯊꯥ ꯃꯁꯥ ꯉꯝꯗꯕꯅꯤ ꯈꯜꯂꯒ ꯆꯠꯂꯣ ꯄꯣꯊꯥꯔꯨꯔꯣ ꯃꯁꯥ ꯈꯔꯁꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯅꯤ ꯕꯤꯃꯣꯂꯥꯅ ꯉꯁꯤꯗꯒꯤꯅꯦ ꯏꯃꯧ ꯊꯕꯛ ꯁꯨꯍꯟꯕ ꯌꯥꯔꯔꯣꯏ ꯃꯃꯥꯏ ꯃꯃꯤꯠ ꯄꯥꯡꯗ꯭ꯔꯤ ꯐꯥꯎꯅꯦ ꯊꯕꯛ ꯑꯃꯗ ꯆꯠꯄ ꯌꯥꯔꯣꯏꯀꯣ ꯔꯥꯅꯤ ꯍꯧꯖꯤꯛ ꯈꯛꯇꯃꯛ ꯒ꯭ꯌꯥꯟ ꯇꯥꯔꯗꯨꯅ ꯅꯣꯛꯂꯛꯏ ꯍꯩꯃꯥ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯦꯗ ꯑꯩꯗꯤ ꯀꯔꯤ ꯆꯥꯁꯤꯒꯦ ꯉꯁꯤꯗꯤ ꯄꯥꯎꯁꯦ ꯅꯈꯣꯏ ꯀꯀꯥꯅ ꯈꯪꯂꯗꯤ ꯍꯔꯥꯎꯖꯕꯅꯁꯨ ꯂꯣꯏꯔꯅꯤꯗꯣ ꯕꯤꯃꯣꯂꯥ ꯕꯦꯛꯇꯒꯤ 500 ꯆꯠꯄꯤ 4 ꯂꯧꯊꯣꯛꯇꯨꯅ ꯄꯤ ꯁꯦ ꯏꯕꯦꯝꯃ ꯅꯪꯅ ꯊꯣꯛꯄ ꯇꯧꯔꯣ ꯃꯝꯁꯤꯜꯂꯛꯏ ꯌꯦꯟꯁꯥꯡ ꯍꯣꯟꯁꯤꯀꯣ ꯃꯍꯩ ꯍꯔꯥꯎꯅꯕꯅꯁꯨ ꯂꯣꯏꯅꯔꯦ ꯁꯤꯟꯊꯥꯗꯤ ꯊꯕꯛ ꯌꯥꯎꯍꯟꯈꯤꯗ꯭ꯔꯦ ꯀꯥꯗ ꯆꯪꯂꯛꯄꯅꯤ ꯐꯣꯟꯗꯣ ꯄꯥꯏꯈꯠꯂꯒ ꯌꯦꯡꯂꯨꯕꯗ ꯃꯤꯁꯀꯣꯜ ꯂꯩꯔꯝꯂꯤꯕꯁꯤꯡꯗꯣ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ ꯋꯥꯡꯊꯣꯏꯕꯒꯤꯅꯤ ꯊꯤꯟꯊꯅ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯀꯥꯏ ꯆꯠꯂꯨꯏꯕ ꯃꯈꯥꯗꯅꯤ ꯅꯪ ꯊꯕꯛ ꯁꯨꯔꯤꯔꯣ ꯁꯨꯗꯦ ꯋꯥꯔꯤ ꯁꯥꯔꯨꯕ ꯏꯃꯥꯁꯨ ꯈꯪꯂꯝꯃꯤ ꯀꯃꯥꯏꯅꯅꯣ ꯑꯩꯅ ꯍꯥꯏꯔꯝꯕꯅꯤ ꯏꯁ ꯏꯀꯥꯏꯗ ꯃꯥꯜꯂꯦ ꯃꯃꯥꯏꯁꯦ ꯏꯀꯥꯏꯗꯨꯅ ꯂꯩꯔꯗꯤ ꯅꯪ ꯁꯨꯝ ꯋꯥꯅꯕ꯭ꯔꯣ ꯑꯗꯨ ꯂꯥꯏꯔꯤ ꯗꯥ ꯔꯣꯕꯔꯠꯀꯤ ꯅꯨꯄꯤꯗꯣ ꯃꯁꯛ ꯌꯦꯡꯒꯦ ꯏꯀꯥꯏ ꯈꯪꯗꯕ ꯅꯝꯕꯔ 1 ꯑꯣꯏꯔꯕꯅꯤ ꯑꯁꯤ ꯉꯝꯈ꯭ꯔꯕ ꯀꯥꯏꯗꯒꯤꯅꯣ ꯃꯁꯛ ꯈꯪꯅꯤꯡꯉꯦ ꯄꯤꯡꯀꯤꯅꯤ ꯀꯃꯥꯏꯅ ꯃꯈꯣꯏꯅꯤ ꯈꯪꯅꯕ꯭ꯔꯣ ꯀꯣꯟꯅ ꯂꯤꯔꯒꯦ ꯑꯗꯨꯏ ꯋꯥꯗꯣ ꯑꯩ ꯍꯧꯖꯤꯛꯅꯦ ꯅꯪ ꯂꯧꯕ ꯂꯥꯛꯀꯦ ꯏꯀꯥꯏꯔꯦ ꯃꯇꯣꯝꯇ ꯂꯩꯕ ꯉꯁꯤꯗꯤ ꯂꯥꯛꯑꯅꯣ ꯊꯦꯡꯉꯦ ꯍꯌꯦꯡ ꯆꯠꯂꯁꯦ ꯄꯤꯡꯀꯤꯗꯣ ꯑꯩ ꯀꯣꯜ ꯇꯧꯈ꯭ꯔꯒꯦ ꯊꯝꯅꯈ꯭ꯔꯦ ꯑꯅꯤꯗꯣ ꯋꯥꯡꯊꯣꯏꯕꯁꯨ ꯔꯣꯕꯔꯠꯀ ꯉꯥꯏꯍꯥꯛ ꯄꯨꯜꯂꯝꯂꯒ ꯍꯜꯂꯛꯂꯕꯅꯤ ꯀꯥꯗ ꯆꯪꯂꯨꯗꯦ ꯃꯌꯥꯝ ꯄꯨꯟꯅ ꯐꯝꯂꯤꯕꯗꯨꯗ ꯆꯪꯁꯤꯜꯂꯒ ꯃꯥꯁꯨ ꯌꯥꯎꯅ ꯋꯥꯔꯤ ꯁꯥꯕꯗ ꯌꯥꯎꯔꯤ ꯊꯣꯏꯕ ꯃꯇꯝ ꯈꯔꯗꯤ ꯏꯃꯧꯁꯦ ꯊꯕꯛ ꯆꯠꯍꯜꯂꯒꯨꯝꯁꯤ ꯏꯃꯥ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏꯗ꯭ꯔꯥ ꯈꯜꯂꯦ ꯍꯩ ꯃꯗꯨ ꯌꯥꯗꯦ ꯁꯣꯏꯕ ꯉꯥꯝꯕ ꯍꯥꯏꯕꯁꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦꯅꯦ ꯈꯨꯝꯂꯨꯗ꯭ꯔꯦ ꯌꯥꯅꯤꯡꯕꯗꯤ ꯐꯥꯎꯗꯦ ꯅꯨꯄꯥꯗꯨꯒꯤ ꯃꯇꯧꯗꯣ ꯁꯤꯟꯊꯥꯗꯤ ꯃꯇꯣꯝꯇ ꯅꯣꯛꯂꯒ ꯈꯥꯡꯂꯤ ꯀꯨꯟꯖꯣꯅ ꯌꯥꯔꯦ ꯁꯪꯖꯔꯣ ꯅꯈꯣꯏꯁꯨ ꯄꯣꯊꯥꯔꯔꯣ ꯁꯤꯒꯤ ꯋꯥꯐꯝꯁꯤꯅꯅꯦ ꯑꯃꯨꯛ ꯀꯣꯟꯅ ꯈꯟꯅꯕ ꯍꯥꯏꯗꯨꯅꯤ ꯄ꯭ꯔꯞ ꯀꯥꯈ꯭ꯔꯦ ꯋꯥꯡꯊꯣꯏꯕ ꯁꯤꯟꯊꯥꯁꯨ ꯇꯞꯅ ꯏꯟꯅꯩ
ꯔꯨꯝꯗꯅꯤ ꯋꯥꯡꯊꯣꯏꯕ ꯋꯥ ꯉꯥꯡꯗ ꯐꯤ ꯍꯣꯡꯂꯒ ꯇꯨꯝꯕ ꯁꯪꯈꯤꯕꯗꯣ ꯁꯤꯟꯊꯥ ꯈꯪꯁꯤꯟꯅꯗꯕ ꯁꯥꯔꯒ ꯃꯥꯅ ꯇꯣꯛꯄ ꯀꯥꯗꯣ ꯂꯣꯏꯁꯤꯜꯂꯒ ꯂꯩ꯫ ꯀꯅꯥ ꯉꯥꯏꯔꯤꯒꯦ? ꯇꯨꯝꯈ꯭ꯔꯕ ꯈꯟꯕꯅꯤ ꯇꯨꯝꯂꯝꯗ꯭ꯔꯤ꯫ ꯁꯤꯟꯊꯥ ꯆꯥꯏꯔꯤꯕ ꯐꯤꯗꯣ ꯊꯨꯞꯂꯤ꯫ ꯗꯗꯥ ꯇꯨꯝꯕꯤꯔꯣ, ꯊꯕꯛ ꯈꯔ ꯋꯥꯠꯂꯤ꯫ ꯊꯦꯡꯉꯦ, ꯍꯌꯦꯡ ꯇꯧꯔꯣ꯫ ꯂꯣꯏꯒꯗꯧꯔꯦ, ꯁꯤꯗ ꯂꯣꯏꯁꯤꯟꯈꯤꯒꯦ꯫ ꯋꯥꯡꯊꯣꯏꯕꯁꯨ ꯍꯧꯒꯠꯇꯨꯅ ꯃꯥꯁꯨ ꯌꯥꯎꯁꯤꯜꯂꯛꯏ꯫ ꯑꯕꯦꯝ, ꯏꯃꯥ ꯍꯣꯏꯅ ꯍꯥꯏꯔꯤꯗꯣ ꯅꯪ ꯀꯩ ꯈꯜꯂꯦ? ꯗꯗꯥ, ꯍꯧꯖꯔꯛꯄꯅꯤ ꯇꯞꯅ ꯌꯦꯡꯂꯛꯏ ꯅꯨꯄꯥꯗꯨꯁꯨ꯫ ꯑꯩ ꯅꯨꯡꯁꯤꯕ꯭ꯔꯥ? ꯍꯟꯗꯛꯇꯤ ꯁꯤꯟꯊꯥꯕꯨ ꯃꯅꯥ ꯈꯖꯤꯛ ꯆꯤꯡꯁꯤꯜꯂꯤ꯫ ꯑꯩꯒꯤ ꯊꯋꯥꯏꯅꯤ ꯁꯨꯝꯈ꯭ꯔꯦ ꯑꯩꯁꯦ꯫ ꯊꯥꯖꯗꯦ, ꯍꯥꯟꯅꯗꯤ ꯊꯤꯅ ꯆꯩꯕꯤ꯫ ꯈꯨꯝꯂꯨꯗꯦ, ꯆꯤꯝꯕꯥꯜ ꯊꯣꯛꯅ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯊꯕꯛꯅ ꯄꯥꯎꯈꯨꯝ ꯄꯤꯔꯒꯤ ꯃꯇꯥꯒꯨꯝ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ꯫ ꯍꯣꯁꯄꯤꯇꯥꯜꯗꯅꯤ ꯈꯪꯗꯕ ꯂꯩꯇ꯭ꯔꯦ ꯂꯛꯁꯃꯤ ꯋꯥꯡꯊꯣꯏꯕꯒꯤ ꯋꯥꯔꯤ ꯃꯅꯨꯡ ꯍꯨꯠꯅ ꯈꯪꯕ ꯃꯈꯩꯗꯤ ꯐꯅ ꯑꯗꯨꯝ ꯈꯟꯅꯕꯅꯤ꯫ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯏꯔꯨꯕꯅ ꯐꯣꯡꯅ ꯉꯥꯡꯅꯕꯁꯨ ꯌꯥꯗ ꯇꯨꯃꯤꯟ ꯁꯣꯟꯅꯕꯅꯤ꯫ ꯂꯥꯛꯈꯤꯗ꯭ꯔꯦ ꯃꯦꯝ ꯂꯛꯁꯃꯤꯗꯣ ꯀꯩ ꯍꯥꯏꯅꯈ꯭ꯔꯖꯥꯠꯅꯣ? ꯑꯃꯒ ꯑꯣꯟꯁꯤꯟꯅꯔꯒ ꯁꯥꯔꯤꯕ ꯋꯥꯔꯤꯗꯣ ꯋꯥꯡꯊꯣꯏꯕ ꯎꯕꯗ ꯐꯠ ꯍꯟꯗꯣꯛꯅꯩ꯫ ꯆꯪꯁꯤꯟꯈ꯭ꯔꯦ ꯋꯥ ꯉꯥꯡꯂꯨꯗ ꯅꯨꯄꯥꯗꯣ ꯐꯤꯃꯦꯜ 5 ꯍꯥꯟꯅ ꯊꯥꯕ ꯕꯦꯠꯇꯨꯗ꯫ ꯁꯥꯔꯒꯤ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ? ꯑꯩꯒꯤ ꯃꯤꯅꯤ, ꯀꯅꯥꯅ ꯄꯥꯏꯒꯦ ꯄꯦꯁꯦꯟꯁꯦ? ꯏꯆꯦ ꯁꯣꯅꯤꯅ ꯄꯥꯏꯕꯅꯤ꯫ ꯁꯣꯅꯤ ꯇꯥ ꯆꯪꯉꯛꯇꯨꯅ, ꯁꯥꯔ, ꯄꯦꯁꯦꯟꯒꯤ ꯀꯟꯗꯤꯁꯟ ꯀꯃꯥꯏꯅ ꯇꯧꯕꯅꯣ? ꯈꯔꯗꯤ ꯐꯒꯠꯄ ꯃꯥꯜꯂꯤ꯫ ꯍꯣꯏ, ꯍꯥꯟꯅꯗꯒꯤ ꯐꯒꯠꯂꯦ ꯁꯥꯔ꯫ ꯁꯤꯟꯊꯣꯏꯕꯅꯁꯨ ꯆꯦꯛꯁꯤꯟꯅ ꯌꯦꯡꯕꯅ꯫ ꯑꯩ ꯉꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯆꯪꯉꯛꯀꯦ꯫ ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯈꯤꯕ ꯏꯀꯥꯟ ꯀꯥꯟꯅꯗ ꯁꯤꯟꯊꯥꯉꯥꯟꯕꯤꯁꯨ ꯐꯠ ꯆꯪꯂꯛꯏ꯫ ꯏꯆꯦ, ꯄꯦꯟ ꯑꯝꯇ ꯋꯥꯏꯖꯒꯦ꯫ ꯁꯣꯅꯤ ꯄꯦꯟꯗꯨ ꯂꯧꯊꯣꯛꯄꯤꯔꯛꯏ꯫ ꯀꯩꯗꯧꯒꯦ ꯍꯥꯏꯔꯤꯅꯣ? ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏ ꯉꯁꯤꯗꯤ, ꯈꯪꯗꯦ꯫ ꯑꯗꯣ ꯄꯦꯟꯁꯤꯕꯨꯗꯤ ꯑꯩꯈꯣꯏ ꯁꯣꯝꯗ ꯂꯩꯍꯧꯗ꯭ꯔꯕ ꯑꯗꯨꯏꯅꯤ, ꯀꯨꯏꯔꯣꯏ ꯉꯥꯛꯇꯅꯤꯗ꯫ ꯄꯦꯟꯗꯨ ꯂꯧꯗꯨꯅ ꯃꯥꯏ ꯂꯩꯊꯣꯔꯛꯄꯅꯤ꯫ ꯅꯨꯄꯤ ꯑꯃ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩꯕꯗꯣ ꯃꯌꯦꯛ ꯁꯦꯡꯗ꯭ꯔꯃꯛꯁꯨ ꯍꯥꯏꯔꯞ ꯎꯍꯧꯏ꯫ ꯆꯠꯀꯦ ꯍꯥꯏꯅ ꯃꯥꯏ ꯂꯩꯊꯣꯛꯂꯨꯕꯗ ꯂꯦꯞꯇꯨꯅ ꯌꯦꯡꯂꯛꯏ, ꯎꯔꯦ꯫ ꯕꯕꯤꯅꯥꯅ ꯃꯃꯥꯕꯨ ꯁꯦꯕꯥ ꯇꯧꯔꯤꯕꯗꯣ ꯇꯞꯅ ꯆꯪꯁꯤꯜꯂꯒ, ꯏꯅꯣꯝꯆꯥ꯫ ꯌꯦꯡꯂꯛꯏ ꯕꯕꯤꯅꯥ ꯃꯥꯏ ꯌꯣꯟꯈꯠꯄ ꯉꯝꯗ ꯇꯨꯃꯤꯟ ꯇꯨꯁꯣꯟꯕ ꯑꯃꯒꯨꯝ ꯂꯨꯛꯊꯔꯒ ꯂꯩ꯫ ꯅꯥꯎ, ꯀꯩ ꯑꯣꯏꯅ ꯉꯝꯗ꯭ꯔꯤꯅꯣ ꯏꯅꯣꯝꯆꯥꯁꯦ? ꯕꯕꯤꯅꯥ ꯃꯄꯤ ꯏꯔꯥꯛ ꯊꯥꯡꯂꯛꯏ꯫ BP ꯂꯣ ꯑꯣꯏꯕꯒꯤꯅꯤ, ꯅꯍꯥꯟ ꯑꯍꯤꯡ ꯋꯥꯟꯊꯔꯛꯄꯅꯤ꯫ ꯍꯥꯟꯅꯗꯒꯤꯁꯨ ꯀꯤꯠꯅꯤ ꯑꯅꯤꯃꯛ ꯁꯣꯛꯇꯨꯅ ꯂꯩꯕꯒ ꯃꯄꯥ ꯆꯠꯅꯈ꯭ꯔꯦ꯫ ꯗꯣꯛꯇꯔꯅꯗꯤ ꯀꯔꯤ ꯍꯥꯏꯔꯦ? ꯍꯌꯦꯡ ꯗꯥꯏꯂꯥꯏꯁꯤꯁ ꯇꯧꯈꯤꯅꯤ, ꯈꯔꯗꯤ ꯐꯒꯠꯂꯦ ꯅꯍꯥꯟꯗꯒꯤ꯫ ꯄꯩꯁꯥꯗꯤ ꯀꯌꯥꯃꯨꯛ ꯆꯪꯈ꯭ꯔꯦ? ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯆꯪꯗ꯭ꯔꯤ, ꯏꯇꯩꯅ ꯄꯨꯝꯅꯃꯛ ꯍꯣꯠꯅꯕꯤꯔꯤ꯫ ꯁꯤꯟꯊꯥ ꯍꯔꯥꯎꯖꯩ ꯋꯥꯡꯊꯣꯏꯕꯅ ꯃꯥꯒꯤ ꯏꯃꯨꯡꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯕꯤꯔꯝꯕ꯫ ꯑꯃꯨꯛꯁꯨ ꯁꯥꯎꯅꯤꯡꯂꯨꯏ ꯃꯉꯣꯟꯗ ꯍꯥꯏꯗꯦ ꯍꯥꯏꯅ꯫ ꯏꯅꯣꯝꯆꯥꯁꯦ ꯄꯣꯊꯥꯍꯜꯂꯣ ꯐꯖꯅ, ꯑꯩ ꯍꯣꯔꯦꯟ ꯆꯪꯉꯛꯀꯦ꯫ ꯑꯗꯨꯒ ꯁꯤꯗ ꯂꯩꯕ ꯅꯨꯡꯉꯥꯏꯇꯦ, ꯔꯨꯝ ꯍꯣꯡꯁꯦ ꯍꯣꯔꯦꯟ꯫ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯝꯗꯅ ꯕꯕꯤꯅꯥ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯒ, ꯏꯃꯥ, ꯀꯩ ꯆꯥꯅꯤꯡꯉꯦ? ꯄꯇꯤ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯂꯛꯇꯨꯅ, ꯀꯔꯤꯁꯨ ꯆꯥꯅꯤꯡꯗꯦꯗ꯫ ꯏꯃꯥ, ꯍꯧꯖꯤꯛ ꯂꯥꯛꯑꯝꯃꯤꯗꯣ ꯏꯆꯦꯅꯤ, ꯁꯤꯗ ꯄꯨꯔ ꯃꯥꯜꯂꯦ ꯏꯇꯩꯒ ꯄꯨꯟꯅ꯫ ꯄꯇꯤ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯣ ꯇꯞꯅ ꯇꯩꯊꯣꯛꯁꯦ꯫ ꯑꯩꯈꯣꯏꯅ ꯐꯠꯂꯨꯗꯕꯅ, ꯑꯩꯈꯣꯏꯅ ꯋꯥꯖꯕꯅꯤ꯫ ꯅꯆꯦꯗꯤ ꯀꯅꯥꯗꯁꯨ ꯂꯥꯟꯗꯕꯅ ꯉꯁꯤꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕ꯫ ꯌꯥꯔꯦꯁꯦ, ꯈꯟꯖꯤꯜꯂꯨꯔꯣꯅꯨ ꯏꯃꯥ, ꯄꯣꯊꯥꯔꯣ꯫ ꯅꯨꯡꯊꯤꯜꯅꯤ ꯃꯤ ꯀꯌꯥꯗꯤ ꯃꯄꯥꯜ ꯊꯣꯛꯅꯕ ꯑꯣꯏꯗꯦ꯫ ꯍꯣꯁꯄꯤꯇꯥꯜ ꯑꯣꯏꯔꯕꯁꯨ ꯄꯣꯊꯥꯅꯕ ꯃꯇꯝꯅꯤ, ꯏꯆꯤꯛ ꯆꯤꯛꯏ꯫ ꯑꯩ ꯑꯃꯨꯛꯇ ꯆꯪꯖꯔꯛꯄ ꯌꯥꯒꯗ꯭ꯔꯣ? ꯁꯤꯟꯊꯥꯅ ꯄꯇꯤꯒꯤ ꯇꯣꯉꯥꯟꯕ ꯔꯨꯝ ꯑꯃ ꯂꯧꯗꯨꯅ ꯊꯝꯂꯨꯕꯅꯤ꯫ ꯕꯕꯤꯅꯥ ꯇꯨꯃꯤꯟ ꯎꯪꯂꯒ ꯐꯝꯂꯝꯕꯗꯣ ꯌꯦꯡꯂꯛꯏ꯫ ꯀꯅꯥ ꯑꯣꯏꯔꯕꯅꯣ? ꯂꯛꯁꯃꯤ ꯅꯣꯛꯇꯨꯅ ꯆꯪꯉꯛꯏ꯫ ꯑꯩ ꯗꯣꯛꯇꯔ ꯂꯛꯁꯃꯤ꯫ ꯑꯣ, ꯆꯪꯕꯤꯔꯛꯑꯣ ꯁꯣꯝꯗ꯫ ꯂꯛꯁꯃꯤꯁꯨ ꯆꯪꯁꯤꯜꯂꯒ ꯐꯝꯃꯤ꯫ ꯑꯩꯁꯦ ꯅꯪꯅꯗꯤ ꯈꯪꯂꯔꯣꯏ, ꯍꯣꯁꯄꯤꯇꯥꯜꯁꯤꯒꯤ ꯃꯄꯨ ꯗꯣꯛꯇꯔ ꯀꯨꯟꯖꯣꯒꯤ ꯃꯃꯧꯅꯤ꯫ ꯗꯣꯛꯇꯔ ꯋꯥꯡꯊꯣꯏꯕꯗꯨ ꯏꯄꯨꯔꯣꯏꯕꯅꯤ꯫ ꯕꯕꯤꯅꯥ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯗꯣꯛꯇꯔ ꯋꯥꯡꯊꯣꯏꯕꯁꯦ ꯅꯈꯣꯏꯒ ꯀꯔꯤ ꯊꯣꯛꯅꯒꯦ? ꯁꯨꯝ ꯆꯝꯅ ꯈꯪꯅꯕꯅꯤ꯫ ꯂꯛꯁꯃꯤ ꯈꯪꯗꯕ ꯁꯥꯗꯨꯅ, ꯁꯤꯁꯇꯔ ꯁꯤꯟꯊꯥꯗꯤ? ꯁꯤꯟꯊꯥꯅꯤ, ꯏꯆꯦꯅꯤ, ꯕꯕꯥꯆꯧꯒꯤ ꯃꯆꯥ꯫ ꯑꯣ, ꯑꯩꯁꯨ ꯈꯜꯂꯦꯕ ꯅꯛꯁꯤꯟꯅꯅ ꯎꯏꯌꯦꯅ꯫ ꯑꯗꯣ ꯋꯥꯔꯧꯅꯨ, ꯃꯇꯥꯡꯕꯨꯗꯤ ꯆꯥꯗ꯭ꯔꯦ, ꯑꯩꯁꯦ ꯋꯥꯐꯝ ꯈꯔ ꯍꯥꯏꯅꯤꯡꯕ꯫ ꯕꯕꯤꯅꯥ ꯆꯤꯡꯅꯕꯗꯤ ꯐꯥꯎꯈ꯭ꯔꯦ ꯃꯁꯥꯗ꯫ ꯗꯣꯛꯇꯔ ꯋꯥꯡꯊꯣꯏꯕꯒ ꯁꯤꯟꯊꯥꯒꯁꯦ ꯃꯅꯨꯡꯗ ꯋꯥꯔꯤ ꯑꯃ ꯂꯩꯅꯕ ꯃꯥꯜꯂꯤ꯫
Babina khumlude Lakshmi da yengbatama yengli pati sumasado tapna lengli taribani ma suwa phamdo khangningbana hawgatnaba honari Ima hagot ke hairo changsilaga hugatpi hayo ibema wadu makhata Lakshmi noktuna Masu tabiyu aiga aigi ipuroi bagase saunaba madagi lapnare pasigi tanja yengduna sister Sinthaga amuk naksinare Ima su nupi awabati nupi dana khangbam thoktabrane Tanja tu da room gi thongtu noktori sanaramba wari leptuna punna thonglo mingli Lakshmi lerame Lakshmi hawgatuna Hoi sir Dr. Dove pati gi file du lawtuna yengi Ine kai nungai tabadi lairige Yamnadi fagale Sir Kunjo Dr. Wangthoiba Madam Sinthaga na kanna simbibasida khoi sulai thokpa ngamde Pati su Dr. Dugi tanja lawtuna Ibungo Dr. Sinthaga MBC Hospital sigi Dr. Lunoktuna wa makha tarai Ine Dr. Wangthoiba gi loina bini Madam Sintha se Pati tumin ngahak tilay Lakshmi da yenglay Dr. Dusu thokibaga nurse ama changaktuna Ma'am, Sister Sinthana membo Sir Wangthoibagi cabin damda changwiro hairi Lakshmi sumana ngasaidagi patiga babina gata hairamliba mayamda ikai khangdagi tanja fangli khanna phathokre Changlude Lakshmi Sinthagi nakta patigi naktagi thorakpaga chatkige tawbaga Ma'am Sintha Lakshmi bu kauduna changlei haladoira kai leire Sintha mo monoglei somdam talakpiyo haiduna Lakshmi bu makut paiduna chinglaga hospital gi wangmada thongminari mi khara makai tilambana Lakshmi wangangde piktak toba garden macha ama leipaduda pusilai phamse phamthare Sintha do ai phamoi nang chapi thar chatpa yabra mi ro ise ha Sintha noglei phamlambado thawgatna angang maksu natte laik laisu haitabasu natte khanjai Sintha da chagadaba makhai yenglei lairik ti hairasu laisu haibadudi laksimbirak tramalene nangse yaningbra in haise yaningrabasu yadaba yaroi yaphamsu thoi hoi nanga dadaga luhonglami matam khra yumduda nang lerami yumdugi mawaina Sintha Lakshmi gi nakta khasik sangsilaga Nangna gyan tadrabasu ai haige migoi bai khoina khwaidagi maru aibase nungshibani aigi oiningli haiduna bo nungsiba bu nam haduna mullabasu phangbadi ngamloi nangna sana yengso nangna nam haduna launa bo honari ban minungsida phangloi Lakshmi asawbana mai haure mamit khani yengle Sinthadi ubanate khonjel do khazikti hongle adubu ain haisagadaba simatangdi yabi Dadaga iga lapthoknaba amuk hana sinbirano masa aigi aroiba request oizage khumlude Lakshmi chatkige tawna mai leithorakpani wangthoiba leptuna leirammi Lakshmi sumunna muktang yenglamlaga thokre abem kaidore Sintha khumlude masu maphamdagi tapna khong thangba howi wangthoiba sudung inaduna lakminai Yum yorabada Sinthadi wangangde kada tumin changlagi hipthakre nungaiba natte wangthoibasu phi hongba loiraduna Sinthagi thaknaba semba kumkre Nimidang mayam punna chak chanaba kaungnarakpado Sintha ngasidi yaude Ataina khangdrabasu wangthoibanedi khangle Sintha thawai nungaitre haiba chakide masu chakto magi sarupu khatuna changkre abem Balcony da tumin leptuna leiribado wangthoibana kaurakpada yengli Sintha chaksa se khumlakte onthoktu amuk leikre sak se khara chadradi nasadu hena soksinkhini Sintha handakti leiba chair duda tapna phamtharai wangthoiba su chaktu pusillaga Sintha gi mangda thamlei charodana dada Idorage nanakta leirishidi ai mitlu ani do pirang thanglei wangthoiba bo yengsaraga dada aise nungsibra dada gi nakta aise punsi chukpa lengdana thamgadra wangthoiba Sintha bu matha da china konsinbiduna dada gi thawai ni nangdi
ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯅ ꯀꯔꯝꯅ ꯇꯥꯏꯕꯪꯁꯤꯗ ꯂꯩꯒꯅꯤ? ꯑꯩ ꯄꯥꯈꯠꯂꯦ ꯗꯗꯥꯅ ꯑꯩꯕꯨ ꯊꯥꯗꯣꯛꯈꯤꯗ꯭ꯔꯥ ꯍꯥꯏꯅ꯫ ꯗꯗꯥꯅ ꯍꯪꯈꯤꯕ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯗꯦ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯊꯥꯗꯣꯛꯀꯗ꯭ꯔꯥ? ꯑꯩ ꯗꯗꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ꯫ ꯏꯐꯝꯗꯒꯤ ꯗꯗꯥꯅ ꯂꯥꯞꯅ ꯆꯠꯈꯤꯗ꯭ꯔꯥ? ꯑꯩ ꯌꯥꯝ ꯋꯥꯒꯅꯤ꯫ ꯁꯤꯟꯊꯥꯒꯤ ꯇꯥꯔꯛꯂꯤꯕ ꯄꯤꯔꯥꯡꯗꯨ ꯈꯖꯥꯏ ꯌꯧꯍꯟꯗ ꯇꯩꯊꯣꯛꯄꯤꯔꯒ ꯆꯤꯝꯕꯥꯜ ꯊꯣꯛꯅ ꯍꯥꯏꯗ꯭ꯔꯕꯁꯨꯅꯦ ꯐꯪꯈ꯭ꯔꯦ ꯄꯥꯎꯈꯨꯝꯗꯤ꯫ ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯅ ꯐꯪꯖꯕꯅꯅꯤ, ꯑꯩꯅ ꯆꯥꯎꯊꯣꯛꯆꯕ꯫ ꯄꯤꯔꯥꯡꯂꯛꯇ ꯃꯃꯣꯟ ꯅꯣꯛꯆꯩ ꯍꯔꯥꯎꯖꯩ ꯁꯤꯟꯊꯥꯗꯣ꯫ ꯆꯤꯡꯅꯕ ꯄꯨꯝꯕꯁꯨ ꯃꯥꯡꯈꯤꯕꯒꯨꯝ ꯋꯥꯡꯊꯣꯏꯕꯒꯤ ꯃꯊꯥꯗ ꯉꯥꯊꯖꯗꯨꯅ ꯃꯃꯤꯠ ꯇꯞꯅ ꯎꯏꯁꯤꯟꯖꯩ꯫ ꯃꯇꯥꯡ ꯑꯁꯤꯒ ꯂꯣꯏꯅꯅ ꯗꯤꯕ꯭ꯌꯥ ꯀꯩꯊꯦꯜꯂꯥꯛꯄꯝꯒꯤ ꯄꯥꯎꯈꯨꯝ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯌꯨ꯫ ꯃꯊꯪꯗ ꯑꯃꯨꯛ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯕꯤꯔꯝꯃꯨ꯫